ꯖꯨꯟꯒꯤ ꯇꯥꯡ ꯑꯗꯨꯅ ꯗꯤꯁꯤꯗ ꯑꯩꯈꯣꯏ RTI ꯑꯃ ꯏꯁꯥꯃꯛꯅ ꯊꯥꯖꯈꯤ ꯃꯗꯨꯗꯁꯨ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯤ RTIꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖय ꯚꯜꯂꯥꯅ ꯃꯇꯝꯗꯨꯗ ꯊꯝꯈꯤꯕ ꯄꯣꯏꯟ 5 ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯩꯕꯤꯔꯤꯕ ꯁꯦꯀ꯭ꯔꯦꯠ ꯁꯥꯏꯠꯀꯤ ꯂꯩꯕ ꯍꯦꯛꯇꯔ 4 ꯑꯁꯤ ꯑꯩꯈꯣꯏ ꯐꯦꯟꯁꯤꯡ ꯇꯧꯕ ꯑꯗꯨꯒ ꯀꯔꯍꯨꯝꯗꯒꯤꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯨꯕꯝꯂꯣꯝ ꯐꯥꯎꯕꯗ PMJSYꯒꯤ ꯃꯈꯥꯗ ꯂꯝꯕꯤ ꯑꯁꯤ ꯄꯛꯀꯥ ꯂꯧꯔꯒ ꯀꯣꯏꯂꯥꯁ ꯊꯥꯔꯒ ꯁꯤꯡꯖꯤꯟꯕ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯟꯋꯥꯟꯇꯦꯗꯁꯤꯡ ꯑꯗꯨꯁꯤꯡꯗꯣ ꯂꯧꯊꯣꯛꯄ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯄꯣꯏꯟ 5ꯁꯤ ꯊꯝꯕꯤꯈꯤꯕꯅꯦ ꯃꯗꯨ ꯏꯟ ꯑꯣꯔꯗꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯔꯗꯔ ꯑꯣꯏꯅ ꯊꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ 2025ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 15ꯗ DC ꯕꯤꯁꯅꯨꯄꯨꯔ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯁꯥꯔ ꯕꯤꯀꯝ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ CSOꯒꯤ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯟ ꯏꯃꯥꯂꯨꯁꯤꯡ ꯌꯥꯎꯔ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯒꯕꯔꯅꯔꯅ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕ ꯀꯣꯄꯤꯗꯣ ꯑꯩꯈꯣꯏꯗ ꯃꯤꯠꯇ ꯎꯍꯟꯕꯤꯈꯤ ꯃꯇꯝꯗꯨꯗ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯃꯤꯌꯥꯝꯗ ꯃꯗꯨꯒꯤ ꯀꯣꯄꯤꯗꯨ ꯄꯨꯊꯣꯛꯀꯅꯨ ꯅꯪ ꯐꯣꯇꯣ ꯅꯝꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯀꯣꯄꯤꯗꯨ ꯄꯤꯔꯛꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯗꯨꯒꯤ ꯀꯣꯄꯤꯗꯣ ꯑꯩꯈꯣꯏꯅ RTI ꯇꯧꯔꯒ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨ ꯃꯤꯇꯤꯡꯗꯨꯗ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯑꯣꯔꯗꯔ ꯀꯣꯄꯤ ꯊꯣꯛꯈꯤꯕ ꯂꯩꯈꯤꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤ ꯆꯤꯇꯤꯡ ꯇꯧꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯂꯩꯐꯝ ꯈꯨꯕꯝꯂꯦꯟꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯒꯃꯦꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯃꯨ ꯐꯝꯅꯥꯏꯕ ꯂꯣꯏꯁꯪ ꯑꯃꯗꯤ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯟ ꯏꯃꯥꯂꯨ ꯃꯩꯔꯥꯏꯄꯥꯏꯕꯤ ꯑꯗꯨꯒ ꯂꯩꯔꯤꯕ CSO ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯇ ꯊꯝꯖꯔꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯜꯍꯧꯃꯤꯒꯤ ꯂꯩꯐꯝ ꯈꯨꯕꯝꯂꯦꯟꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟ ꯊꯝꯕꯤꯒꯅꯤ ꯍꯥꯏꯈꯤꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯂꯥꯛꯏꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯊꯕꯛꯇ ꯑꯦꯛꯁꯟꯗ ꯑꯣꯟꯊꯣꯔꯛꯇ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯕ ꯊꯪꯅꯕ ꯅꯨꯃꯤꯠꯀꯤ ꯇꯥꯡ 13ꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃ ꯑꯩꯈꯣꯏ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ